ngarangsu akhoi honorable CM na kaurakna akhoi masi akhoi amabu blame game gi wan nataba akhoi na tajabada so far kadai phoba chumno subject to confirmation haibata lairiba state ki the lairiba central paramilitary force state force mayam singse ahum dugi manungda amadi ngasi pau da su yawi khabar da su yawi Assam Rifle na rescue tawraga pulap chapmina ki ba humse amadudi police ta sinare en haidare adu wargadi hojik lairiba manipur ki situation law and order ki films da government of India na darkar laire haina tongan ba Assam Rifle di hanu border ngakna moidi masing khangdangai leiba haiba tare mapam khuding makta moigi presence leitaba amta yaudravani international border da khangde swaida khangde amada khangde state government da law and order si masi maintain tawda mateng pangnaba na bharat sarkar na tharai neba adu wargadi mi amabuna moina rescue tawraga chapmina ki ba hum dimunga aina tajabada gari imda moi hum ji to chapmina bani hai adu wargadi where about lehoriba ani se moina kuki sinau sing da khangde amada noi masi tawganu sina nomu shanti hanjala ibasireida hena disturb tawba oina thoni hena skelet tawrkna noi si hana dagi sahi lising kya gi mamang dagi leiminare iba noi nungsi sanana leiminare ibse hena gap hena lakina meeting point ho laktabagi film lakari noi tawganu na moina haiba targati aidi yamna aruba oiroidra khali ngarang honorable CM su ai suggestion tawjabani masi koi state government na su hotna biriba state security na hotna riba sigi mathakta government of India da particularly Minister of Home Affairs honorable home minister ki intervention nama immediate intervention nama noi si tawganu yaroi suda leiba leitaba si tawganu noi sumaina khodong chaba launa dan tawragadi manipur gi laibak sidi yamna phibam chadabam da lakani noi tawganu haiba targadi aidi tagani haina khalle sumaina suggestion tawjaba